ꯇꯤꯟ ꯌꯣꯠꯂꯦ ꯆꯥꯅꯤꯡꯕꯅ ꯁꯤꯅ ꯃꯅꯤꯄꯨꯔ ꯄꯥꯐꯔꯗꯣ ꯑꯩꯈꯣꯏ ꯎꯇꯤ ꯊꯣꯡꯉ ꯆꯥꯛ ꯆꯥꯏ ꯀꯩꯅꯣ ꯍꯥꯏꯗꯤ ꯐꯨꯠ ꯐꯨꯠ ꯆꯪꯕꯒꯤ ꯆꯥꯕꯗ ꯄꯩꯁꯥ ꯄꯥꯝꯃꯨꯕ ꯌꯥꯗꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯃꯦꯠꯄꯁꯤꯗꯤ ꯃꯩ ꯇꯥꯔꯦ ꯃꯦꯠꯈꯥꯏꯒꯦꯔꯥ ꯇꯧꯔꯣ ꯌꯦꯡꯉꯣ ꯋꯥ ꯆꯩꯔꯥꯎꯕ ꯅꯤꯡꯁꯤꯡꯉꯦ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯕ ꯃꯣꯔꯣꯛ ꯕꯣꯔꯥꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯎꯔꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯅꯧꯕ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡ ꯃꯊꯦꯜꯁꯦ ꯏꯅꯥꯎꯅꯨꯄꯤꯒ ꯃꯃꯥꯡꯗ ꯆꯥꯃꯤꯟꯅꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯆꯥꯃꯤꯟꯅꯖꯔꯛꯀꯦ ꯀꯩꯅꯣꯅꯦ ꯍꯤꯟꯖꯥꯡ ꯃꯊꯦꯜꯁꯤꯡꯁꯦ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯁꯤꯗ ꯎꯇꯤ ꯂꯩꯔꯦ ꯍꯋꯥꯏ ꯃꯪꯒꯟꯒꯤ ꯎꯇꯤꯅꯦ ꯆꯥꯗꯕ ꯀꯨꯏꯔꯦꯅ ꯍꯋꯥꯏ ꯃꯪꯒꯟꯒꯤ ꯎꯇꯤ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯒ ꯃꯣꯔꯣꯛꯀꯤ ꯕꯣꯔꯥ ꯑꯃ ꯂꯩꯖꯔꯦ ꯑꯗꯨ ꯄꯥꯐꯔ ꯑꯃ ꯂꯩꯖꯔꯦ ꯀꯩꯅꯣ ꯇꯧꯋꯦ ꯁꯤꯁꯤꯅ ꯃꯄꯥꯟ ꯂꯝꯗ ꯐꯪꯕꯗꯨꯅꯦ ꯑꯗꯨꯁꯤꯅ ꯃꯅꯤꯄꯨꯔꯤꯗꯨꯅꯦ ꯑꯗꯨ ꯄꯤꯛ ꯄꯤꯛꯅ ꯑꯗꯨꯝ ꯍꯧꯔꯦ ꯌꯥꯝ ꯆꯥꯎꯅ ꯍꯧꯕꯗꯣ ꯁ꯭ꯄꯦꯁꯇꯣ ꯌꯥꯝ ꯀꯟꯖꯜꯂꯅꯤꯅꯀꯣ ꯑꯗꯨꯒ ꯁꯤꯗ ꯍꯥꯎꯗꯣꯏꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯃꯦꯠꯄꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯃꯦꯠꯂꯤꯅꯦ ꯑꯗꯨꯒ ꯁꯤꯗ ꯑꯗꯨꯝ ꯆꯥꯅꯕ ꯊꯕꯤ ꯑꯃ ꯂꯩꯖꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯇꯤꯟ ꯌꯣꯠꯂꯦ ꯆꯥꯅꯤꯡꯕꯅ ꯑꯗꯨꯗꯤ ꯏꯅꯥꯎꯅꯨꯄꯤꯅ ꯊꯣꯡꯉꯤꯅꯦ ꯎꯇꯤꯁꯦ ꯑꯩꯅ ꯅꯪ ꯉꯁꯤꯗꯤ ꯊꯣꯡꯗꯔꯣ ꯑꯩ ꯃꯍꯥꯎ ꯌꯦꯡꯉꯒꯦꯅ ꯃꯑꯣꯡ ꯃꯈꯨꯠ ꯌꯦꯡꯕꯩ ꯇꯥꯏꯞꯇ ꯌꯦꯡꯊꯗꯣꯏꯅꯦ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯕꯁꯦ ꯍꯧꯔꯛꯑꯒꯦ ꯃꯌꯥꯝ ꯍꯧꯔꯁꯤ ꯆꯥꯔꯁꯤ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯃꯌꯥꯝ ꯕꯣꯔꯥ ꯑꯃ ꯆꯥꯒꯦ ꯃꯣꯔꯣꯛ ꯕꯣꯔꯥꯅ ꯃꯣꯔꯣꯛ ꯁꯥꯗꯕꯤꯗ ꯆꯥꯛ ꯍꯥꯟꯅ ꯆꯥꯒꯦ ꯁꯨꯝ ꯍꯩꯔꯒꯦꯀꯣ ꯍꯣꯏ ꯇꯩꯔꯦ ꯂꯣꯏꯅ ꯇꯩꯔꯦꯅ ꯆꯥꯛ ꯍꯤꯟꯖꯥꯡꯁꯦ ꯑꯣꯠꯇ ꯂꯧꯗꯣꯏꯅꯦ ꯍꯩꯊꯔꯒꯦ ꯍꯥꯎꯕ꯭ꯔꯥ ꯑꯩꯅ ꯊꯣꯡꯕꯅꯤꯅ ꯍꯥꯎꯔꯦ ꯍꯥꯏꯔꯅꯤ ꯍꯥꯎ ꯕꯣꯔꯥ ꯆꯥꯒꯦ ꯀꯨꯏꯔꯦ ꯆꯥꯗꯕ ꯎꯇꯤꯁꯦ ꯍꯥꯏꯗꯤ ꯎꯇꯤ ꯑꯗꯨꯃꯥꯏꯅ ꯃꯪꯒꯟ ꯎꯇꯤꯁꯦ ꯎꯇꯤꯁꯦ ꯃꯪꯒꯟ ꯃꯥꯅ ꯃꯪꯒꯟꯒꯤ ꯈꯔ ꯃꯄꯨꯝꯗꯣ ꯈꯔ ꯌꯥꯎꯕꯗꯣ ꯇꯣꯏꯕ ꯍꯦꯟꯃꯟꯈ꯭ꯔꯦꯕ ꯅꯣꯡꯃꯩ ꯇꯥꯡꯉꯦ ꯕꯣꯔꯥꯁꯦ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯕꯣꯔꯥꯅꯦ ꯁꯤꯅ ꯃꯅꯤꯄꯨꯔ ꯄꯥꯐꯔꯗꯣ ꯁꯤꯅ ꯂꯣꯏꯔꯦ ꯍꯟꯗꯛꯀꯤ ꯄꯨꯔꯛꯄ ꯊꯥꯕꯤꯔꯛꯄ ꯏꯅꯥꯎꯅꯨꯄꯤ ꯂꯥꯛꯄꯗ ꯁꯤ ꯅꯠꯇꯕ ꯃꯥ ꯑꯇꯣꯞꯄꯗ ꯄꯨꯔꯛꯄ ꯃꯥꯜꯂꯦꯀꯣ ꯂꯣꯏꯔꯦ ꯕꯕꯥ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯍꯜꯂꯛꯄꯗ ꯄꯨꯍꯜꯂꯛꯀꯦ ꯃꯣꯏꯒꯤ ꯈꯨꯍꯥꯎꯁꯦ ꯂꯣꯏꯔꯦ ꯃꯣꯏꯕꯁꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯣ ꯑꯗꯨꯝ ꯃꯦꯠꯄꯅꯦꯕ ꯑꯗꯨꯅ ꯆꯥꯅꯤꯡꯕ ꯀꯨꯏꯔꯕꯅꯦ ꯑꯗꯨꯒ ꯎꯇꯤ ꯊꯣꯡꯕ ꯌꯥꯝ ꯆꯥꯅꯩꯌꯦꯅ ꯎꯇꯤ ꯊꯣꯡꯕꯁꯦ ꯆꯥꯖꯔꯕ ꯆꯩꯔꯥꯎꯕ ꯌꯥꯎꯁꯪ ꯃꯌꯥꯁꯤꯗꯤ ꯁꯤꯁꯦ ꯄꯥꯐꯔꯁꯦ ꯆꯥꯕ ꯌꯥꯝ ꯆꯥꯅꯕꯗꯣ ꯑꯣꯏꯌꯦ ꯍꯧꯕ ꯑꯗꯨꯅ ꯍꯥꯏ ꯃꯣꯔꯣꯛ ꯑꯣꯟꯅꯒ ꯄꯥꯏ ꯀꯩꯝ ꯀꯥꯏꯗꯦ ꯎꯇꯤ ꯊꯣꯡꯕ ꯆꯥꯛ ꯌꯥꯝ ꯆꯪꯉꯣ ꯍꯥꯎꯗꯤ ꯍꯥꯎꯋꯤ ꯅꯪꯁꯦ ꯍꯥꯎ ꯎꯇꯤ ꯊꯣꯡꯉꯒ ꯆꯥꯛ ꯌꯥꯝ ꯆꯥꯗꯦꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯈꯣꯏ ꯎꯇꯤ ꯊꯣꯡꯉ ꯆꯥꯛ ꯆꯥꯏ ꯀꯩꯅꯣ ꯍꯥꯏꯗꯤ ꯐꯨꯠ ꯐꯨꯠ ꯆꯪꯕꯒꯤ ꯁꯥꯏꯕ ꯅꯪꯍꯧꯗꯦꯕ ꯃꯤꯗꯤ ꯎꯇꯤ ꯊꯣꯡꯉꯒ ꯆꯥꯛ ꯌꯥꯎꯋꯦꯅ ꯃꯁꯥ ꯌꯥꯎꯖꯗ꯭ꯔꯥ ꯑꯗꯨꯒꯤ ꯃꯁꯥ ꯌꯥꯎꯖꯕꯅ ꯆꯥꯛ ꯆꯪꯗꯦꯅ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯍꯦꯟꯅ ꯆꯪꯉꯦ ꯑꯩꯈꯣꯏꯗꯤ ꯆꯪꯉꯦ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯎꯇꯤ ꯊꯣꯡꯉꯗꯤ ꯍꯥꯎꯔꯦ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯅ ꯊꯣꯡꯕ ꯊꯣꯏꯕꯤ ꯊꯣꯡꯕꯗꯤ ꯏꯅꯥꯎꯅꯨꯄꯤꯅ ꯊꯕꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯅ ꯍꯦꯟꯅ ꯍꯥꯎꯕ ꯃꯣꯏꯗꯨꯅ ꯀꯃꯥꯏꯅ ꯃꯅꯝ ꯑꯃ ꯊꯣꯛꯑꯦꯕ ꯊꯕꯤꯁꯦ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯀꯥꯟꯗꯅꯦ ꯌꯨꯝ ꯍꯥꯏꯕꯒꯤ ꯃꯅꯤꯄꯨꯔꯁꯦ ꯂꯣꯏ ꯍꯦꯜꯂꯦ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗ ꯑꯗꯨꯝ ꯆꯥꯔꯛꯄꯒꯤ ꯆꯤꯟꯖꯥꯛꯇꯨꯒꯤ ꯃꯍꯥꯎꯗꯨꯅꯔꯥ ꯈꯪꯗꯦ ꯁꯤꯗ ꯐꯅꯌꯥꯝ ꯑꯍꯥꯎꯕ ꯐꯪꯉꯁꯨꯅꯦ ꯄꯨꯡꯇꯣꯟ ꯍꯧꯖꯤꯛ ꯃꯇꯝ ꯑꯆꯧꯕ ꯐꯪꯉꯦꯀꯣ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯗꯣ ꯑꯗꯨ ꯍꯥꯏꯔꯁꯨꯅꯦ ꯃꯍꯥꯎꯗꯣ ꯁꯥꯡ ꯆꯥꯎꯕ ꯌꯨꯝꯒꯤ ꯄꯨꯡꯇꯣꯟ ꯑꯗꯨꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯃꯅꯤꯄꯨꯔꯗ ꯂꯣꯏ ꯍꯦꯟꯅ ꯍꯥꯎꯕ ꯃꯥꯏꯔꯦꯟꯗꯣ ꯀꯦꯕꯤ ꯍꯥꯎꯇꯦꯀꯣ ꯑꯣꯛꯆꯥꯛ ꯃꯥꯏꯔꯦꯟ ꯀꯦꯕꯤꯅ ꯍꯥꯏꯔ ꯃꯥꯏꯔꯦꯟꯗꯣ ꯃꯣꯏ ꯁꯤ ꯃꯥꯏꯔꯦꯟꯗꯣ ꯁꯝꯕꯨ ꯆꯥꯕ ꯍꯥꯎꯇꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯛꯆꯥꯛ ꯃꯥꯏꯔꯦꯟ ꯆꯧ ꯂꯩꯗꯅ ꯑꯗꯨꯅ ꯑꯣꯏꯌꯦꯕ ꯈꯔꯥꯕꯗꯣ ꯃꯁꯤꯡ ꯊꯣꯛꯄꯗꯣ ꯑꯣꯏꯌꯦꯕ ꯍꯥꯎꯋꯦ ꯄꯥꯟꯁꯨ ꯅꯪ ꯍꯥꯏꯕꯗꯣ ꯄꯥꯟꯁꯨ
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯨꯊꯤ ꯄꯥꯟꯅ ꯂꯩꯗꯅ ꯑꯗꯣ ꯁꯤꯗꯤ ꯐꯪꯉꯦꯕ ꯃꯣꯏꯁꯤꯅ ꯑꯃꯨꯛ ꯍꯥꯎꯄꯥꯟꯅ ꯆꯤꯡꯒꯤ ꯑꯇꯣꯞꯄꯗꯣ ꯏꯔꯣꯝꯕ ꯍꯥꯎꯇꯕꯤꯅ ꯑꯩꯈꯣꯏꯅ ꯍꯥꯎꯄꯥꯟ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯥꯏꯅꯕꯒꯤꯅꯤꯀꯣ ꯊꯥꯏꯅ ꯅꯪꯅ ꯍꯥꯏꯔꯛꯏꯗꯅ ꯑꯩꯈꯣꯏꯅ ꯑꯗꯨꯗꯨꯒꯤ ꯑꯣꯏꯌꯦꯕ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕ ꯁꯤꯗ ꯐꯪꯉꯤ ꯄꯥꯟꯁꯦ ꯑꯗꯨꯝ ꯆꯥꯅꯤꯡꯗꯦꯕ ꯑꯗꯣ ꯌꯥꯝ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯔ ꯀꯨꯏꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯄꯥꯟꯗꯣ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯆꯥꯖꯔꯤꯅꯦꯕ ꯃꯥꯅ ꯑꯃꯨꯛ ꯉꯁꯥꯏ ꯍꯥꯎꯇꯕꯗꯤ ꯀꯃꯥꯏꯅ ꯆꯥꯏꯅꯣ ꯍꯥꯏ ꯑꯗꯨ ꯁꯨꯝ ꯂꯩꯔ ꯂꯩꯔ ꯍꯩꯅꯔꯛꯇꯣꯏꯅ ꯆꯤꯟꯖꯥꯛꯇꯤ ꯃꯥꯅꯦ ꯑꯩꯅ ꯀꯨꯏꯗꯕꯒꯤ ꯑꯃꯨꯛ ꯆꯤꯟꯖꯥꯛꯇꯣ ꯍꯩꯅꯗꯕꯩꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯅ ꯑꯃꯨꯛ ꯁꯨꯝ ꯂꯩꯔꯛꯑꯕꯅꯤꯅ ꯃꯣꯏꯅ ꯑꯃꯨꯛ ꯍꯩꯅꯔꯦꯗꯅ ꯑꯗꯨꯅ ꯊꯥ ꯑꯃꯒ ꯌꯨꯝꯒꯤ ꯄꯣꯠꯀ ꯆꯥꯗ꯭ꯔꯗꯤ ꯌꯥꯝ ꯍꯥꯎꯇꯕ ꯉꯥꯛꯇ ꯆꯥꯔ ꯍꯤꯡꯕ ꯖꯥꯠꯇ ꯈꯜꯂꯦ ꯄꯨꯟꯁꯤꯁꯦ ꯑꯗꯨ ꯈꯪꯗꯅ ꯌꯨꯝꯗꯒꯤ ꯑꯩꯈꯣꯏ ꯃꯥ ꯈꯣꯏ ꯕꯥ ꯊꯥꯕꯤꯔꯛꯑꯦ ꯑꯗꯒꯤ ꯊꯥꯔꯛꯄ ꯐꯔꯛ ꯇꯥꯕ ꯃꯇꯝꯗꯅ ꯁꯤꯗꯒꯤ ꯑꯗꯨꯝ ꯂꯧꯔ ꯆꯥꯏ ꯆꯥꯕꯗ ꯄꯩꯁా ꯄꯥꯝꯃꯨꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯁꯨꯔꯤꯕ ꯊꯥꯔꯤꯁꯦ ꯆꯥꯅꯕꯅꯦ ꯃꯥꯅꯦ ꯁꯨꯔꯤꯕ ꯆꯠꯂꯤꯕ ꯃꯌꯥꯝꯁꯦ ꯆꯥꯕꯗ ꯂꯦꯜꯂꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯊꯥꯏꯅ ꯍꯧꯅ ꯆꯥꯕꯗꯤ ꯁꯨꯡꯆꯥ ꯂꯦꯞꯇꯦ ꯆꯥꯕ ꯂꯦꯞꯄ ꯌꯥꯗꯦ ꯍꯛꯆꯥꯡ ꯀꯟꯕꯗꯤ ꯀꯃꯥꯏꯅ ꯁꯨꯅꯤ ꯍꯛꯆꯥꯡ ꯀꯟꯕ ꯆꯥꯅꯤ ꯁꯨꯔꯤꯁꯤꯁꯨ ꯆꯥꯅꯕꯅꯤ ꯃꯥꯅꯦ ꯕꯣꯔꯥꯁꯤꯁꯨ ꯃꯣꯔꯣꯛ ꯁꯥꯒꯠꯂꯦ ꯎꯇꯤꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯜꯂꯨꯕ ꯕꯣꯔꯥ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯑꯣꯟꯊꯣꯛꯆꯔꯦ ꯁꯤꯅ ꯀꯩꯕ ꯃꯔꯣꯏ ꯃꯅꯥ ꯕꯣꯔꯥꯅꯦ ꯃꯈꯥ ꯌꯥꯎꯋꯦ ꯇꯤꯜꯍꯧ ꯃꯅꯥꯗꯨꯅꯤꯀꯣ ꯃꯔꯣꯏ ꯃꯅꯥ ꯍꯥꯏꯁꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯃꯦꯠꯄꯁꯤꯗꯤ ꯃꯩ ꯇꯥꯔꯦ ꯌꯥꯝ ꯆꯥꯅꯤꯡꯅ ꯆꯥꯕꯩꯔꯦ ꯈꯔꯗꯤ ꯊꯦꯡꯅ ꯆꯥꯏꯁꯦ ꯄꯨꯡ 2 ꯇꯥꯔꯦ ꯂꯟꯁꯅꯦꯕ ꯍꯣꯏ ꯑꯗꯨꯗꯤ ꯅꯨꯡꯊꯤꯟꯒꯤ ꯆꯔꯥ ꯑꯃ ꯇꯥꯏꯃꯤꯡꯅꯤ ꯁꯤ ꯇꯥꯏꯃꯤꯡꯁꯦ ꯇꯨꯝ ꯍꯧꯒꯠꯅꯔꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯅꯕ ꯃꯇꯝꯗꯣ ꯂꯥꯏꯠꯁꯦ ꯅꯪ ꯐꯖꯕ ꯋꯥꯠꯂꯝꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯔꯣꯝꯗ ꯁꯟꯂꯥꯏꯠ ꯐꯪꯕ ꯋꯥꯠꯂꯦꯕꯀꯣ ꯃꯈꯥ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗꯣ ꯍꯥꯟꯅ 3rd floorꯗ ꯂꯩꯔꯝꯃꯦꯕ 3rd floorꯗ ꯂꯩꯔꯝꯕꯅꯤ나 ꯑꯗꯒꯤ ꯂꯩꯔꯝꯕꯗꯣ ꯑꯩꯗꯣ ꯁ꯭ꯇꯦꯌꯔ ꯀꯥꯕꯗꯣ 3rd floor ꯑꯣꯏꯕꯗꯤ ꯋꯥꯕꯗꯣ ꯍꯥꯏꯗꯤ ꯋꯥꯏꯑꯦꯕ ꯉꯝꯗꯦꯕ ꯊꯕꯛꯀ ꯆꯠꯂꯨꯔꯒ ꯑꯗꯨꯝ ꯀꯩꯅꯣꯝ ꯆꯠꯂꯣ ꯍꯜꯂꯛꯄꯗ 3rd floorꯅꯦ ꯃꯌꯥꯝꯁꯨ ꯈꯪꯉꯝꯅꯤ ꯋꯥꯏ ꯗꯤꯞ ꯄꯥꯟꯗꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗꯨꯒꯤ ꯃꯈꯥꯗ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯁꯦ ꯈꯤꯇꯪ ꯍꯥꯊꯨ ꯍꯣꯡꯊꯈ꯭ꯔꯦꯕ ꯑꯗꯨꯅ ꯁꯝꯃꯔꯁꯤꯕꯨꯛꯇꯤ ꯂꯩꯔꯅꯤ ꯃꯐꯝꯁꯤꯗ ꯑꯗꯨ ꯋꯤꯟꯇꯔ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯒꯦ ꯇꯧꯕꯅꯦ ꯑꯗꯨꯅ ꯁꯟꯂꯥꯏꯠꯇꯣ ꯐꯪꯗ꯭ꯔꯕꯅꯤꯅ ꯀꯦꯃꯦꯔꯥ ꯅꯝꯕꯁꯤꯗꯕꯨ ꯁꯟꯂꯥꯏꯠ ꯐꯖꯗꯦꯗꯅ ꯑꯗꯨꯒꯤꯅꯦ ꯈꯔ ꯐꯖꯕꯗꯤ ꯋꯥꯠꯂꯝꯃꯅꯤ ꯔꯨꯝꯒꯤ ꯂꯥꯏꯠ ꯊꯥꯜꯂꯒ ꯑꯗꯨꯝ ꯀꯥꯞꯄꯅꯦ ꯑꯗꯨꯝ 24 hours ꯂꯥꯏꯠ ꯊꯥꯜꯂꯒ ꯂꯩꯔꯤꯁꯦ ꯑꯗꯣ ꯁꯤꯅꯁꯨ ꯈꯤꯇꯪꯗꯤ ꯐꯕ ꯍꯦꯜꯂꯦ ꯑꯃꯔꯣꯝꯗ ꯍꯥꯏꯗꯤ ꯑꯩꯅ ꯀꯥꯊꯣꯛ ꯀꯥꯁꯤꯟꯗꯣ ꯋꯥꯕꯗꯣ ꯅꯪꯁꯨ ꯋꯥꯅꯤ ꯍꯥꯏꯗꯣ ꯑꯗꯣ ꯁꯤꯗ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯑꯣꯏꯕꯅꯤꯅ ꯅꯪ ꯐꯥꯕ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯑꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯒꯗꯕ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯗꯣ ꯃꯊꯪꯗ ꯆꯦꯟꯖ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯕꯦꯔꯦꯟꯗꯥꯒ ꯐꯪꯅ ꯂꯩꯔꯛꯀꯅꯤ ꯑꯗꯨꯝ ꯀꯥꯟꯗ ꯑꯃꯨꯛ ꯂꯥꯏꯠ ꯐꯖꯕ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯏꯟꯖꯥꯡꯁꯦ ꯍꯥꯎꯕꯩ ꯍꯥꯞꯄꯟꯕꯅꯦ ꯑꯃꯨꯛ ꯄꯩꯁꯥ ꯊꯣꯡꯖꯕ ꯊꯦꯡꯛ ꯌꯨ ꯃꯉꯣꯟꯗ ꯌꯥꯎꯔꯣꯏꯕ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏꯕ ꯁ꯭ꯀꯨꯜ ꯌꯧꯕꯗ ꯌꯥꯎꯔꯛꯑꯣꯏꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯆꯥꯕꯅꯤꯅ ꯃꯦꯠꯈꯥꯏꯒꯦꯔ ꯇꯧꯔꯣ ꯆꯠꯁꯟꯒꯦ ꯆꯥꯕꯒꯦ ꯆꯠꯂꯣ ꯑꯣꯛꯇ ꯍꯥꯞꯀꯦꯔꯣ ꯁꯤꯅ ꯑꯣꯛꯄ ꯌꯦꯡꯒꯦ ꯃꯣꯔꯣꯛꯁꯦ ꯌꯦꯡꯉꯣ ꯍꯥꯞꯄꯤꯅꯦ ꯑꯗꯨꯝ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯇꯧꯅꯕ ꯆꯥꯕꯗꯤ ꯀꯤꯖꯩ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕ ꯑꯗꯨ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯥꯔꯛꯀꯗꯕ ꯀꯤꯖꯩꯀꯣ ꯀꯦꯕꯤꯅ ꯑꯍꯥꯟꯕꯁꯤꯗ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯆꯥꯛ ꯊꯦꯡ ꯆꯥꯕ ꯀꯃꯥꯏꯅ ꯇꯧꯃꯦ ꯋꯥꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯈꯦꯠꯅꯔꯦꯗꯅ ꯄꯨꯡꯗꯣ ꯑꯩꯈꯣꯏ ꯑꯥꯗꯅ ꯄꯨꯡ 9 10 ꯑꯗꯨꯝ ꯊꯦꯡꯉ ꯆꯥꯏꯅ ꯁꯤ ꯆꯥꯁꯤꯜꯂꯒ ꯇꯨꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯨꯡ 2 ꯁꯤ ꯂꯣꯏꯔꯅꯤ 2:30 ꯇꯥꯔꯅꯤ ꯁꯤ ꯂꯣꯏꯔꯛꯄ ꯇꯨꯝꯃꯅꯤꯕ ꯊꯕꯛ ꯂꯩꯇꯦꯕ ꯑꯗꯩ ꯇꯧꯅꯤꯡꯉꯥꯏ ꯊꯕꯛ ꯂꯩꯇꯦꯕ ꯑꯗꯨꯅ ꯍꯣꯔꯦn ꯄꯨꯡ 6ꯇꯅꯤ ꯍꯧꯒꯠꯇꯣꯏꯁꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤꯅ ꯄꯨꯡ 1ꯗ ꯇꯨꯝꯗꯣꯏꯕ ꯍꯧꯒꯠꯄꯅ ꯄꯨꯡ 10ꯗ ꯏꯚꯦꯟꯁꯨ ꯆꯦꯟꯖ ꯄꯨꯔꯥ ꯇꯧꯕꯅꯤꯅ ꯃꯥ ꯑꯩ ꯌꯨꯝ ꯊꯣꯛꯑ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯃꯥ ꯑꯩꯅ ꯃꯇꯝ ꯈꯔꯅꯤꯗꯤ ꯄꯨꯡ 9ꯗ ꯑꯃꯨꯛ ꯍꯧꯒꯠꯂꯣ 3ꯗ ꯑꯃꯨꯛ ꯍꯧꯒꯠꯂꯣ 3ꯗ ꯑꯃꯨꯛ ꯍꯧꯒꯠꯂꯣ ꯑꯗꯨꯃꯥꯏꯅ ꯆꯦꯟꯖ ꯇꯧꯅꯍꯥꯏꯅꯦ ꯌꯨꯝꯗꯗꯤ ꯍꯥꯟꯅ ꯄꯨꯡ 3:30 ꯐꯤꯛꯁꯅꯦꯕ ꯍꯧꯒꯠꯄ ꯁꯤꯗꯗꯤ ꯀꯌꯥꯝ ꯈꯦꯠꯅꯔꯦ ꯑꯗꯣ ꯍꯌꯦꯡ ꯌꯨꯝ ꯆꯠꯄ ꯀꯥꯟꯗ ꯑꯃꯨꯛ ꯁꯦꯝꯗꯣꯛꯄꯗꯣ ꯑꯃꯨꯛ
ꯑꯩꯉꯣꯟꯗ ꯈꯔ ꯋꯥꯔꯅꯤꯗꯅ ꯑꯗꯨꯒꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯑꯣꯔꯕꯥꯟ ꯑꯃꯗ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯊꯦꯡꯅ ꯆꯥꯏ ꯍꯥꯏꯕꯁꯦ ꯃꯤꯃꯥꯡꯗꯗꯤ ꯌꯥꯝꯅ ꯀꯩꯅꯣꯝꯗꯤ ꯈꯟꯕ ꯑꯗꯨꯝ ꯌꯥꯎꯅꯤꯕꯀꯣ ꯑꯇꯩ ꯅꯠꯇꯦꯗ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯇꯥꯕꯒꯤ ꯀꯩꯅꯣꯁꯦ ꯃꯇꯝꯁꯦ ꯈꯔ ꯈꯦꯠꯅꯕ ꯌꯨꯝꯗꯅ ꯑꯩꯈꯣꯏ ꯄꯨꯡ 6ꯗ ꯅꯨꯃꯤꯠ ꯇꯥꯏꯗꯅ ꯁꯤꯗꯅ ꯄꯨꯡ 3:30 ꯇꯥꯕꯅꯤꯅ ꯄꯨꯡ 3:30 ꯇꯥꯗ꯭ꯔꯤꯉꯩꯗ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯅꯤ ꯑꯗꯨꯅ 3:30 ꯇꯥꯔꯅꯤ ꯑꯩꯈꯣꯏ ꯑꯃ ꯊꯕꯛ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯦꯡꯈꯤꯕꯅꯦꯕ ꯅꯨꯃꯤꯠ ꯇꯥꯕꯒꯤ ꯃꯇꯝꯗꯣ ꯆꯦꯟꯖ ꯍꯥꯏꯗꯤ ꯈꯦꯠꯅꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯦꯕ ꯑꯗꯒꯤ ꯁꯤꯗ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯇꯧꯕ ꯀꯥꯡꯕꯨ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯕꯗ ꯒꯣꯔꯃꯦꯟ ꯖꯣꯕ ꯇꯧꯗꯕꯁꯤꯡꯗꯣ ꯑꯗꯨꯁꯤꯡꯗꯨꯁꯨ ꯊꯕꯛꯁꯦ ꯅꯨꯡꯗꯥꯡꯗꯒꯨꯝꯕ ꯑꯌꯥꯝꯕ ꯁꯨꯅꯩꯕꯀꯣ ꯍꯥꯏꯗꯤ ꯐꯣꯔꯦꯟꯒꯤ ꯁꯨꯕ ꯀꯥꯡꯕꯨ ꯈꯣꯠꯄ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯅꯨꯡꯗꯥꯡꯗ ꯁꯨꯔꯕꯅꯤꯅ ꯗꯦ ꯇꯥꯏꯝꯗ ꯇꯨꯝꯃꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯥꯏꯐꯇꯣ ꯑꯩꯒꯤ ꯊꯕꯛꯇꯨ ꯃꯇꯨꯡ ꯆꯦꯟꯖ ꯇꯧꯅꯍꯟꯕꯅꯤꯅ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩ ꯍꯁꯕꯦꯟꯗꯨꯅ ꯄꯨꯡ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯊꯕꯛ ꯆꯠꯇꯕꯤꯗ ꯅꯨꯡꯗꯥꯡ ꯊꯕꯛ ꯆꯠꯄꯗꯨꯕꯨ ꯅꯨꯡꯗꯥꯡꯗ ꯃꯥ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯑꯗꯨꯝ ꯂꯩꯔꯅꯤ ꯅꯨꯡꯊꯤꯟ ꯃꯥ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯉ ꯂꯥꯡꯕ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯍꯦꯕꯤꯠꯇꯣ ꯑꯩꯅ ꯊꯕꯛ ꯆꯠꯈ꯭ꯔꯗꯤ ꯐꯕ ꯑꯩꯅ ꯌꯨꯝꯗ ꯂꯩ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏ ꯂꯩꯔꯒꯗꯤ ꯍꯥꯏꯕꯗꯤ ꯑꯦꯛꯖꯥꯝꯄꯜ ꯑꯗꯨꯝ ꯃꯥꯒꯤ ꯃꯇꯧ ꯇꯝꯃꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯩꯈꯣꯏ ꯗꯥꯗꯤ ꯆꯠꯇꯦꯗ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯕꯒꯤ ꯅꯠꯇꯕꯁꯨ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅꯅꯦ ꯑꯩ ꯍꯥꯏꯁꯦ ꯑꯩ ꯍꯥꯎꯗꯤ ꯍꯥꯎꯇꯦ ꯆꯥꯕ ꯊꯣꯡꯉꯝꯃꯦ ꯌꯥꯝ ꯐꯖꯅ ꯆꯥꯔꯦ ꯉꯁꯤꯗꯤ ꯄꯨꯄꯨ ꯈꯥꯏꯔꯦ ꯆꯩꯔꯥꯎꯕ ꯅꯤꯡꯁꯤꯡꯉꯦ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯕ ꯋꯥꯈꯜ ꯆꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯂꯩꯇꯕꯅꯤꯅ ꯍꯣꯔꯦꯟ ꯇꯨꯝꯕ ꯇꯨꯝ ꯍꯧꯒꯠꯂꯒ ꯀꯥꯏꯁꯤꯡꯗꯤ ꯑꯣꯏꯅ ꯈꯟꯅꯖꯔꯛꯑꯒꯦ ꯆꯠꯇꯕ ꯌꯥꯗꯦꯕ ꯆꯥꯔꯤꯁꯤꯅꯗꯤ ꯃꯥꯅꯦ ꯑꯩꯈꯣꯏ ꯀꯦꯕꯤꯗꯤ ꯅꯨꯡꯇꯤꯒꯤ ꯋꯥꯛꯀꯤꯡ ꯆꯠꯄꯅꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯅꯣꯏꯒꯗꯤ ꯆꯍꯤ ꯆꯥꯕ ꯇꯨꯝꯕ ꯇꯧ ꯂꯩꯔꯦ ꯑꯗꯨꯝ ꯅꯣꯏ ꯈꯜꯂꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯩꯁꯥꯕꯤꯅꯤꯅ ꯅꯣꯏꯕ ꯌꯥꯗꯦ ꯌꯥꯗꯦ ꯑꯩꯅ ꯆꯥꯔꯤꯉꯩ ꯄꯨꯈꯝ ꯑꯃ ꯆꯥꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯏꯗꯤ ꯈꯔ ꯆꯥꯎꯋꯦꯀꯣ ꯑꯩ ꯍꯤꯗꯥꯛ ꯑꯇꯣꯞꯄ ꯈꯔ ꯁ꯭ꯋꯦꯠ ꯈꯔ ꯆꯥꯏꯑꯕ ꯑꯗꯨꯅ ꯃꯥꯏꯗꯤ ꯈꯔ ꯆꯥꯎꯔꯦ ꯏꯁꯥꯗꯤ ꯑꯃꯨꯛ ꯌꯥꯝ ꯀꯪꯊꯤꯀꯪꯗ ꯆꯥꯔꯤꯗꯤ ꯆꯥꯗꯕ ꯅꯠꯇꯦꯀꯣ ꯄꯤꯖꯔꯤꯗꯤ ꯆꯥꯒꯟꯕ ꯌꯥꯒꯟꯕ ꯑꯗꯣ ꯁꯨꯒꯟꯕ ꯂꯥꯏꯔꯕꯗ ꯑꯗꯨ ꯅꯣꯏꯕ ꯊꯨꯏꯑꯕ ꯀꯪꯖꯕ ꯌꯥꯝ ꯋꯥꯏ ꯅꯣꯏꯕꯗꯤ ꯌꯥꯝ ꯊꯨꯏꯑꯕ ꯑꯗꯨꯅ ꯋꯥꯛꯀꯤꯡ ꯆꯠꯇ ꯌꯥꯗꯦꯕ ꯌꯨꯝꯗꯕꯨꯗꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯄꯥꯔꯒ ꯉꯥꯏꯍꯥꯛ ꯊꯣꯛꯀꯅꯤꯗꯨꯅ ꯂꯩꯇ꯭ꯔꯦꯗꯅ ꯑꯗꯨꯅ ꯆꯥꯁꯤꯜꯂ ꯇꯨꯝꯃ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯀꯤꯖꯕꯗꯣ ꯅꯣꯏꯈꯠꯂꯛꯀꯗ꯭ꯔꯅ ꯂꯩꯁꯥꯕꯤꯅ ꯐꯤꯒꯔ ꯁꯦꯝꯃꯣ ꯍꯥꯏꯗꯨꯒ ꯅꯣꯏꯕꯗꯤ ꯀꯩꯝ ꯐꯖꯗꯦꯀꯣ ꯃꯤꯒ ꯍꯥꯏꯅꯤ ꯅꯣꯏꯕ ꯄꯥꯝꯗ꯭ꯔꯦ ꯅꯣꯏꯕꯁꯦ ꯀꯩꯝ ꯐꯖꯗꯦ ꯑꯗꯒꯤ ꯗ꯭ꯔꯦꯁꯤꯡ ꯁꯦꯟꯁꯇꯁꯨ ꯐꯖꯔꯔꯣꯏ ꯅꯣꯏꯕꯁꯦ ꯑꯗꯨꯒ ꯄ꯭ꯂꯁ ꯏꯁꯥꯁꯨ ꯍꯦꯜꯗꯤ ꯑꯣꯏꯗꯦꯕ ꯅꯣꯏꯕ ꯃꯤ ꯑꯃꯇ ꯏꯁꯥ ꯍꯦꯜꯗꯤ ꯑꯣꯏꯗꯕꯅꯤ ꯐꯖꯗꯦ ꯅꯠꯇ꯭ꯔꯥ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯄꯗꯁꯨ ꯀꯩꯗ ꯐꯖꯒꯦ ꯅꯣꯏꯒꯦ ꯅꯣꯏ ꯐꯖꯕꯗꯤ ꯃꯤ ꯈꯔꯗꯪꯒꯤ ꯋꯥꯅꯤ ꯂꯣꯏ ꯐꯖꯩ ꯍꯥꯏꯕ ꯑꯩꯁꯦ ꯌꯥꯝ ꯀꯪꯕꯩ ꯋꯥ ꯅꯠꯇꯕ ꯑꯩꯈꯣꯏ ꯀꯦꯕꯤ ꯐꯤꯒꯔꯁꯤ ꯆꯞ ꯆꯥꯕꯅꯦꯕ ꯑꯩꯅꯁꯨ ꯅꯪ ꯀꯩꯁꯨ ꯌꯥꯝ ꯅꯣꯏꯗꯦꯀꯣ ꯃꯥꯅ ꯅꯣꯏ ꯈꯜꯂꯤꯕ ꯑꯩꯅ ꯅꯣꯏꯗꯦ ꯆꯞ ꯆꯥꯏ ꯐꯤꯒꯔ ꯐꯖꯩꯅ ꯍꯥꯏꯔ ꯊꯝꯃꯤꯅꯦ ꯁꯤꯗ ꯍꯦꯟꯅꯁꯨ ꯀꯪꯍꯟꯒꯅꯣꯅ ꯌꯥꯝ ꯀꯪꯉꯁꯨ ꯑꯃꯨꯛ ꯌꯦꯡ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯩꯈꯣꯏꯁꯦ ꯀꯪꯃꯟꯈ꯭ꯔꯦꯕ ꯏꯁꯥꯁꯦ ꯄꯨꯔꯥ ꯀꯪꯉꯦꯕ ꯗ꯭ꯔꯦꯁ ꯁꯦꯠꯄꯗ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯄꯤꯛꯇꯨ ꯄꯤꯛꯁꯜꯂꯦꯕ ꯃꯥꯏ ꯆꯥꯎꯕꯒꯤ ꯈꯔ ꯆꯥꯎꯕ ꯃꯥꯟꯕ ꯋꯥꯅꯦꯕ ꯏꯁꯥ ꯈꯔ ꯄꯤꯛꯆꯔꯦꯗꯣ ꯌꯥꯡ ꯀꯪꯁꯤꯜꯂꯀꯥꯟꯗꯗꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯀꯥꯟꯗ ꯐ꯭ꯔꯣꯛꯀ ꯁꯦꯠꯂꯗꯤ ꯄꯤꯛꯇꯨ ꯑꯉꯥꯡ ꯃꯆꯥꯅꯤ ꯃꯥꯜꯂꯤꯁꯦ ꯑꯩꯒ ꯆꯠꯃꯤꯟꯅꯕꯗ ꯑꯩꯅ ꯃꯆꯦ ꯃꯥꯜꯂꯦ ꯑꯗꯨꯅꯤ ꯌꯥꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯃꯥꯟꯗꯦꯕ ꯆꯍꯤ ꯌꯥꯎꯗ꯭ꯔꯁꯨ ꯍꯣꯏ ꯑꯊꯣꯛꯈ꯭ꯔꯦ ꯍꯥꯎꯋꯦ ꯎꯇꯤ ꯃꯌꯥꯝ ꯁꯤꯜꯂꯦ ꯀꯝꯗꯧꯗꯧꯔꯦ ꯃꯣꯔꯣꯛ ꯑꯕꯔꯥꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯎꯋꯦ ꯍꯥꯎꯕ ꯃꯣꯔꯣꯛ ꯊꯥꯗꯦꯕ ꯃꯣꯔꯣꯛ ꯑꯁꯥꯕꯤ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯑꯁꯥꯕꯤ ꯅꯠꯇꯦ ꯌꯥꯝ ꯆꯥꯔꯣꯏ ꯂꯣꯏ ꯍꯥꯎꯋꯦ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏ ꯂꯣꯏꯔꯦ ꯏꯅꯥꯎꯅꯨꯄꯤꯒ ꯑꯩꯒ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯄꯨꯈꯝꯁꯤꯅ ꯄ꯭ꯔꯨꯐꯅꯦ ꯃꯥꯏꯁꯦ ꯌꯦꯡꯉꯣ ꯑꯩꯗꯤ ꯍꯤꯟꯖꯥꯡ ꯑꯅꯤꯔꯛꯅꯤꯀꯣ ꯍꯥꯞꯄꯧꯔꯤꯗꯣ ꯑꯩꯁꯨ ꯍꯥꯞꯄꯤꯑꯦ ꯍꯤꯟꯖꯥꯡꯕꯨꯗꯤ ꯑꯅꯤꯔꯛ ꯍꯥꯞꯄꯤꯅꯦ ꯈꯔ ꯂꯩꯔꯦ ꯑꯗꯩ ꯄꯥꯐꯣꯔꯁꯤꯃꯅ ꯆꯥꯊꯣꯛꯑꯗꯕꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤ ꯍꯧꯖꯤꯛꯇꯤ ꯑꯣꯛꯄ ꯑꯗꯨꯒꯤꯅꯦ ꯃꯣꯔꯣꯛ ꯃꯦꯠꯄꯁꯨ ꯇꯦꯡꯉꯤꯗ ꯇꯦꯡꯉꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯕꯥꯏ ꯕꯥꯏ